Ngasisu mahawsagumna mayamgidamakta nungairaba pungawari ama puduna lakjari. Wari asibu ibirakpi Laifrakpam Ongbi Joysri Kaino wari asigi mamingna Thumgi Mahaw. Thaina yamna ngalingay matam amada ningthaw ama palami. Ningthaw asigi machanupi taret poi, machanupi taruk amadi masak mataw yamna phajarami. Adubu machanupi amadi kuchu yamna mubi Tawthorakpa khudingda mine hekta phuningba sakta oina tawrami. Ningthaw asigi machasing asigi mamingdi ahanna Ningthi, anisubana Pungthoi, ahumsubana Thoinu, marisubana Ngangbi, mangasubana Thembi, taruksubana Athoibi aduga taretsuba machanupi asina Penu kaurami. Ningthaw asigi nupidi yamna nganna laibak thiba thawdok amada Maharani gi punsi lomkhirami. Ningthaw ase laibak prajana yaba miyamgi apam pamda hangnaduna laibak asibu chawkhatnabata hotnajaba ningthaw ama oirami. Magi maraibak prajana mabu yarabasu mana apamba mawongda sason tawba magi masagi khaktang khanba ma khakta pharaga loire magi konung nungairaga loire magi laibak khaktang chawkhatlaga loire khanba ningthaw amadi oirami. Asigumba ningthaw asigi mawong mataw khangba atopa khulonaba laibak kayagi ningthaw ataina mahakti oijabada ngawraba masagida khanba ningthawni haiduna atopa khulonabagi ningthawsingna mabu yamna pamlamde amadi tukatjarami. Ningthaw asigi maming mama mapana yamna nungsina thawba haiduna kaurami. Thawba asigi mapana Ningthaw oiduna palingay matamda akanba nonglay nuksit ama yamna kanna laibak aduda thoklami. Makhoygi laibak ado mathak makha onki. Praja mayam ama asi ana thoki awa ana taki amadi soktuna miyoy kaya laiki. Amadi yum kay sanggoy lukoy kaya ama humdoktuna thudektuna amang ata kaya thokhanki. Maduda ningthawgi konung haibasidi mapanggal kallaba yumbi mamal yamlaba sanalupa kaya na haktuna setna saba oirambana tawriba nonglay nungsit ado makhoygi konung adudadi yawrabasu pangkandi kalamde. Akanba nonglay nungsit adugi tanja lawduna thawba mapaningthaw amadi Maharanibu konunggi wangmada layriba luraba chawkhraba samudra aduda inthaduna tamthina hatlami. Asigumba thawbana sathakiba thawongsing ase kananasu khanglamde. Thawbana miyamda mapaningthaw amadi mama Maharani nonglay nungsitta thawai mangkhre mafam marang khangkhidre haina miyam pumnamakta mahakna chawna minamlami. Karigidamakta mapa hatlibano ningthaw khubam pambadagi karigi pamlibano hairagana ningthaw oiningdaba miyoy kana amatta prithibida leite. Maram masina masagi takhanba khara pukchil piklap tawjaba miyoy asina haibadi thawba asina mapa mamabu hatkribani. Asum tawna ningthaw khubamdi mutpa yadabana maram oiraga mahakna ningthaw oiduna palami. Nongma miyamangda ningthaw asigi ningthaw oibagi thawdang pumba adu mayamgi mamangda wasak lawrami. Ningthaw thawbana miyamgi mafamda phajaraba wafam kaya ama thamlami madudi aina ngasi ningthaw ama oina miyam khangna wasak lawjari. Aina ningthaw oiduna palabadi aina tawba ngamloidaba thabak amata laite. Aina pumnamak yaifanaba singani amadi atopa khulonaba lamlamgi ningthaw kaya maithiba piduna ahenba pukai langay mayam ama tansingani haiduna miyamda haijarami. Magi wahaida pelaba miyamna mabu yamna nungsina sakna sonaba haurakki. Amadi mahakna tawrakpa thabak thawram pumba yengnanaba sem sanarami. Nonglay nuksitna sokhallaba yum kaya ama semgat sagatpa haurakli. Asok apan kaya layengduna nonglay nuksitna kaitharuraba makhoygi khun macha ado semgat sagatpa haurakli. Hanadagi hena phajaba langtrik langba kun ama oire haujikti. Maduda penjaraba praja mayamna mabu magi mama mapana tholamba maming thawba asi toktuna mingthol ama hapchinduna thawngamba haina khangnakhre. Ningthaw asibu thawngamba haina khangnaduna miyamna nungsi chanana tathok tasit tawduna palaklami. Ningthaw asina pokchaba macha taretki manungda itom tombi masak mataw yamna thibi haiba ngangba sakpa indabi warak watembada yamna wana thokpi
ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯦ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯑꯃꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯃꯔꯩ ꯌꯦꯠꯀꯗꯕꯗ ꯕꯤꯆꯥꯔ ꯇꯧꯒꯗꯕꯗ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯊꯧꯉꯝꯕ ꯃꯆꯥꯅꯨꯄꯤ ꯑꯍꯟꯕꯨ ꯀꯧꯔꯛꯏ꯫ "ꯅꯤꯡꯁꯤꯡ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗꯅꯦ ꯅꯅꯥꯎꯅꯨꯄꯤꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯨ꯫ ꯃꯈꯣꯏꯁꯨ ꯆꯥꯎꯔꯛꯂꯕꯅꯤ, ꯅꯪꯅ ꯍꯩꯅ ꯁꯤꯡꯅꯕ ꯈꯔ ꯇꯥꯛꯎꯀꯣ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯔꯗꯕꯅꯤ꯫ ꯏꯆꯥꯕꯨꯗꯤ ꯏꯄꯥꯅ ꯈꯪꯉꯤꯗ, ꯅꯃꯥ ꯌꯥꯎꯗꯅ ꯄꯥꯜꯂꯕꯁꯨ ꯏꯆꯥꯒꯤ ꯃꯇꯦꯡꯅ ꯁꯤꯠ ꯅꯥꯟꯅ ꯌꯨꯝꯁꯦ ꯄꯥꯜꯂꯤꯕꯅꯤ ꯍꯥꯏꯕ ꯏꯄꯥ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯗ꯫ ꯅꯤꯡꯁꯤꯡꯅ, ꯍꯣꯏ ꯄꯥꯕꯥ, ꯑꯩꯅ ꯏꯅꯥꯎꯁꯤꯡꯗ ꯑꯩꯒꯤ ꯑꯍꯩꯕ ꯆꯦꯡ ꯆꯥꯛ ꯈꯩꯕ ꯑꯣꯏꯔꯣ, ꯋꯥꯏꯔꯝ ꯇꯩꯕ ꯑꯣꯏꯔꯣ, ꯐꯃꯨꯡ ꯐꯥꯅꯨꯡ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯕ ꯄꯨꯝꯅꯃꯛ ꯑꯩ ꯏꯅꯥꯎꯁꯤꯡꯗ ꯂꯣꯏꯅ ꯇꯥꯛꯂꯤꯌꯦ꯫ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯛꯄꯗ ꯂꯧꯏ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯀꯌꯥ ꯂꯩꯅꯤꯡꯗꯕ ꯏꯅꯥꯎ ꯄꯦꯅꯨꯁꯤꯗꯤ" ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡ, ꯃꯆꯥ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕꯤ ꯑꯉꯥꯡꯁꯤꯡꯅ ꯃꯉꯣꯟꯗ ꯐꯖꯗꯕ ꯋꯥꯍꯩ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯐꯖꯕ ꯋꯥꯍꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯍꯩꯕꯤ, ꯍꯩꯅ ꯁꯤꯡꯅ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯍꯥꯡꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯅ ꯃꯦꯟꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯧꯉꯝꯕꯅ "ꯄꯦꯅꯨ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯨꯅ ꯀꯣꯏꯃꯥꯡ ꯃꯥꯡꯗꯨꯅ ꯂꯥꯟꯃꯩ ꯊꯥꯟꯕꯤꯒꯨꯝ ꯁꯠ ꯍꯦꯛ ꯐꯥꯎꯖꯤꯟ ꯐꯨꯠ ꯍꯦꯛ ꯃꯥꯡ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ?" ꯄꯦꯅꯨꯅ "ꯑꯣ, ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯀꯅꯥꯅꯣ? ꯀꯔꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯂꯝꯆꯠꯇꯤ ꯀꯌꯥ ꯌꯥꯎꯖꯗꯕ ꯃꯤꯅꯣ ꯑꯩꯕꯨ ꯁꯛꯊꯤꯕꯤꯅꯤ ꯉꯥꯡꯂꯤꯕꯁꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯄꯦꯅꯨꯁꯦ ꯀꯨꯆꯨ ꯃꯨꯕꯒꯤ, ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯒꯤ ꯃꯄꯥꯅ ꯁꯥꯎꯔꯕꯁꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯤꯡꯕꯤ, ꯋꯥꯈꯜ ꯂꯩꯕꯤ, ꯃꯇꯝ ꯄꯨꯝꯕꯗ ꯅꯣꯛꯐꯦꯠꯇ ꯇꯧꯕ, ꯃꯤꯅ ꯉꯥꯡꯕ ꯋꯥꯗ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯔꯩ ꯄꯨꯡꯌꯦꯠꯇ ꯌꯦꯠꯄ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛꯁꯦ ꯃꯄꯥꯅ ꯃꯆꯥ ꯑꯇꯩ 6ꯀꯤ ꯁꯛꯐꯝꯒ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯈꯔ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯃꯥꯅ ꯊꯤꯅ ꯎꯈꯤꯕꯒꯤ ꯋꯥꯅꯤ, ꯀꯨꯆꯨ ꯃꯨꯕꯒꯤ ꯋꯥꯅꯤ, ꯃꯒꯨꯟꯗꯤ ꯃꯥꯅꯕꯨ ꯏꯂꯩ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯕ ꯍꯩꯇꯕꯒꯤꯅꯤ, ꯑꯃꯗꯤ ꯃꯥꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯇꯕ ꯑꯃꯗꯤ ꯀꯦꯖꯗꯕꯒꯤꯅꯤ꯫ ꯅꯤꯡꯊꯧꯅ "ꯏꯆꯥ ꯃꯔꯩ ꯍꯩꯕꯤ, ꯀꯣꯆꯤ ꯀꯣꯠꯄꯤꯕꯨ ꯀꯗꯣꯝꯗ ꯂꯦꯡꯊꯣꯛꯄꯤꯔꯨꯕꯒꯦ? ꯏꯆꯥꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯂꯝ ꯉꯥꯟꯕꯅꯤꯅ ꯆꯪꯖꯔꯛꯄꯁꯨ ꯎꯖꯍꯧꯗ꯭ꯔꯦ꯫ ꯀꯔꯤ ꯂꯝꯗꯝꯗ ꯀꯅꯥꯒ ꯃꯔꯩ ꯌꯦꯠꯅꯔꯨꯕꯒꯦ ꯏꯀꯥꯏꯗꯕꯤ?" ꯄꯦꯅꯨꯅ "ꯑꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯁꯛ ꯊꯤꯖꯔꯕꯁꯨ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯌꯥꯏ ꯀꯟꯕ ꯌꯥꯏꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯏꯀꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯅꯤꯡꯁꯤꯡ, ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯅꯔꯣ ꯍꯥꯏꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯈꯥꯏꯗꯣꯛꯂꯦ꯫ ꯃꯗꯨꯗ ꯄꯦꯅꯨꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯦ꯫ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯂꯝ ꯇꯨ ꯁꯤꯠꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯦꯅꯨꯁꯨ ꯃꯆꯦꯅ ꯍꯥꯏꯔꯕꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯗ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯃꯄꯥꯅ ꯂꯥꯎꯔꯛꯏ꯫ "ꯊꯕꯛ ꯇꯧꯕ ꯇꯟꯕ ꯃꯤꯗꯅꯦ ꯊꯕꯛ ꯄꯤꯒꯅꯨ, ꯃꯤꯠ ꯅꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯝꯖꯤꯠꯇꯣ ꯐꯠ ꯂꯥꯎꯅ ꯊꯝꯃꯤ, ꯑꯗꯨꯒ ꯈꯨꯝꯗꯨꯅ ꯆꯦꯟꯈꯤ꯫ "ꯑꯣ, ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯤꯅꯦ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯌꯧꯕ ꯉꯝꯂꯣꯏ꯫ ꯁꯤꯒꯨꯝꯕ ꯃꯇꯠ ꯃꯇꯥ ꯇꯧꯅꯤꯡꯗꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯅꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯔꯩ ꯑꯣꯏ, ꯀꯣꯆꯤ ꯑꯣꯏ ꯑꯗꯨꯝ ꯇꯧꯅꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯩꯕꯗꯤ ꯂꯣꯏꯅ ꯍꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯄꯦꯅꯨ ꯑꯃꯗꯤ ꯃꯆꯦꯝ 6 ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯆꯦꯝ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯤꯡꯁꯤꯡ, ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯂꯣꯟꯅꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ "ꯃꯤꯒꯤ ꯈꯨꯂꯣꯟꯅꯕ ꯂꯝꯒꯤ ꯅꯨꯄꯥꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ, ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯗ ꯂꯣꯏꯅ ꯈꯨꯜꯂꯤꯡꯒꯗꯕꯅꯤ, ꯀꯅꯥꯃꯠꯇ ꯍꯦ ꯇꯣꯡꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯋꯥ ꯇꯧꯊꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯑꯔꯪꯅꯅ ꯈꯨꯝꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ꯫ ꯃꯁꯥ ꯃꯎ ꯐꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄ ꯅꯨꯄꯥꯗ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯥꯕꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕꯥꯕꯨ ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯁꯤꯡꯒ ꯃꯥꯒ ꯈꯪꯅꯖꯕ, ꯅꯨꯡꯁꯤꯅꯖꯕ ꯑꯁꯤ ꯅꯤꯡꯁꯤꯡꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯃꯌꯦꯡ ꯇꯥꯔꯝꯗꯦ, ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯦ꯫
ꯎꯅꯗ꯭ꯔꯒ ꯂꯥꯞꯅꯔꯒ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯦꯜꯂꯛꯄꯒꯨꯝ ꯃꯄꯥꯕꯨ ꯏꯖꯕꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈꯤꯗ꯭ꯔꯕ ꯅꯤꯡꯁꯤꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯒꯨꯟ ꯍꯦꯜꯂꯛꯂꯤ꯫ ꯉꯛꯆꯥꯎ ꯊꯦꯛꯄ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯕ ꯃꯁꯥꯒꯤꯇ ꯑꯌꯥꯝꯕ ꯈꯟꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯄꯨꯛꯆꯦꯜ ꯄꯤꯛꯂꯞ ꯇꯧꯕ ꯅꯤꯡꯁꯤꯡꯒꯤ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦꯗꯣ ꯇꯣꯝꯕꯥꯕꯨꯅ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯦꯝ ꯅꯤꯡꯁꯤꯡꯒꯤ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯄꯒꯨꯝ ꯊꯦꯡꯅꯔꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯒꯤ ꯂꯥꯟ ꯑꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯅ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯀꯅꯥꯕꯨ ꯀꯝꯗꯧꯅ ꯊꯦꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯋꯥꯈꯜ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯔ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯛꯊꯤꯕꯤ ꯄꯦꯅꯨꯗꯤ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯪꯗꯥꯏꯅꯔꯛꯈꯤ꯫ ꯄꯦꯅꯨꯅ, ꯆꯦꯝꯁꯤꯌꯥ, ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕ ꯅꯪꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤ? ꯑꯗꯨꯒ ꯄꯥꯕ ꯅꯪꯁꯨ ꯅꯆꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯃꯀꯣꯛ ꯉꯥꯎꯔꯕ ꯋꯥꯍꯪ ꯑꯅꯤꯈꯛ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯁꯤꯡꯅ, ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯈꯔ ꯈꯨꯝꯒꯦ ꯄꯥꯕ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯕ ꯉꯝꯒꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯧꯅꯔꯤ, ꯃꯁꯤꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ꯫ ꯃꯄꯥꯅ, ꯐꯔꯦ, ꯑꯩꯁꯨ ꯍꯥꯏꯒꯦ, ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯆꯥꯗ ꯍꯦꯛ ꯂꯩꯈꯤꯕꯗ ꯑꯩꯁꯨ ꯏꯆꯥ ꯅꯠꯇꯕꯒꯨꯝ ꯑꯇꯣꯞꯄ ꯂꯝ ꯑꯗꯨꯗ ꯂꯥꯟ ꯇꯧꯒꯅꯤ, ꯂꯝ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯃꯁꯥꯒꯤꯇ ꯈꯟꯕ ꯋꯥꯁꯦ ꯑꯁꯨꯝ ꯍꯣꯡꯕ ꯂꯩꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯕꯗ ꯄꯦꯅꯨꯗꯤ ꯃꯄꯥꯒ ꯌꯥꯝꯅ ꯅꯛꯅ ꯂꯝꯕꯥ ꯇꯧꯅꯤꯡꯂꯦ꯫ ꯃꯔꯝꯗꯤ ꯃꯔꯩꯇ ꯇꯧꯖꯅꯤꯡꯕ ꯃꯤꯅ ꯐꯠꯇꯦ, ꯑꯣꯏꯔꯣꯏ, ꯇꯧꯒꯅꯨ, ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛꯇꯨꯗꯅꯤ ꯃꯥꯅ ꯆꯣꯡꯁꯤꯟꯗꯨꯅ ꯇꯧꯅꯤꯡꯂꯤꯕꯁꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯅ ꯃꯥꯕꯨ ꯁꯛꯊꯤꯕꯤꯅꯤ, ꯀꯣꯅꯨꯡꯒꯤ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤꯗ ꯉꯥꯔꯤ ꯇꯩꯔꯒ ꯊꯥꯔ ꯐꯥꯎꯕ ꯊꯤꯃꯟꯗꯅ ꯌꯦꯡꯉꯝꯃꯣꯏ ꯍꯥꯏꯕ ꯃꯄꯥꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯄꯦꯅꯨꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ ꯑꯁꯤ ꯂꯦꯝꯅ ꯆꯠꯄ ꯅꯠꯇꯦ꯫ ꯊꯨꯝ ꯁꯥꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯣ ꯃꯔꯩ ꯌꯦꯠꯇꯨꯅ ꯍꯪꯂꯒ ꯁꯤꯅ ꯀꯔꯤꯅꯣ, ꯁꯤ ꯇꯧꯔꯒ ꯀꯩꯗꯧꯗꯧꯔꯤ, ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯕꯤ ꯍꯅꯨꯕꯤꯅꯤ ꯑꯕꯣꯛ ꯅꯪꯁꯦ, ꯄꯣꯊꯥꯗꯨꯅ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯊꯤ ꯋꯥꯆꯣꯏ ꯀꯌꯥ ꯉꯥꯡꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯄꯦꯅꯨꯁꯤ꯫ ꯊꯨꯝ ꯁꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯥ ꯂꯥꯛꯀꯅꯤ, ꯃꯥ ꯂꯥꯛꯂꯒ ꯀꯣꯛ ꯉꯥꯎꯔꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯒꯗꯧꯔꯤꯕꯅꯤ ꯈꯟꯕꯗ ꯇꯜꯂꯄꯣꯠꯅꯤ꯫ ꯑꯁꯨꯝꯅꯗꯤ ꯑꯣꯏꯔꯒ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯆꯣꯟꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯄꯦꯅꯨ ꯂꯥꯛꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯇꯧꯕꯁꯦ, ꯃꯔꯩ ꯇꯧꯕꯁꯦ ꯃꯉꯣꯟꯗꯗꯤ ꯑꯅꯧꯕ ꯅꯠꯇꯕꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯀꯨꯝꯖꯥ kaya ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯗꯣ ꯂꯥꯏꯅ ꯇꯣꯝꯕꯥꯕꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯁꯨ ꯃꯁꯥꯅ ꯌꯥꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯊꯋꯥꯏꯅ ꯌꯥꯖꯕ ꯇꯣꯝꯕꯥꯕꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦꯗꯣ꯫ ꯉꯛꯆꯥꯎ ꯊꯦꯛꯄ ꯊꯧꯉꯝꯕ ꯃꯆꯥꯅ ꯀꯩꯁꯨ ꯂꯩꯇꯅ ꯋꯥ ꯂꯥꯟ ꯏꯉꯥꯡ ꯉꯥꯡꯗꯅ ꯃꯆꯥ ꯃꯅꯥꯎ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯕꯤ ꯍꯩꯕꯤꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯔꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯈꯖꯤꯛꯇꯪꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ꯫ ꯅꯤꯡꯊꯧꯅ, ꯏꯆꯥꯁꯥ, ꯉꯁꯤꯗꯤ ꯏꯄꯥꯅ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯒꯦ, ꯃꯗꯨꯗꯤ ꯏꯄꯥꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯅꯈꯣꯏ ꯇꯔꯨꯛꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯗ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯃꯆꯥ ꯇꯔꯨꯛꯃꯛ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯅꯨꯡꯁꯤꯕ ꯑꯁꯦ ꯀꯝꯗꯧꯅ ꯐꯣꯡꯗꯣꯛꯁꯤꯒꯦ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯃꯆꯥꯅ, ꯄꯥꯕꯥ, ꯑꯩꯗꯤꯅꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯄꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ, ꯍꯥꯏꯐꯝ ꯇꯝꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯍꯨꯝꯁꯨꯕꯤ ꯃꯆꯥꯅ, ꯄꯥꯕꯥ, ꯑꯩꯗꯤꯅꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯑꯍꯥꯎꯕ ꯎꯍꯩ ꯆꯥꯕꯗ ꯄꯨꯛꯅꯤꯡ ꯄꯦꯟꯗꯨꯅ ꯂꯩꯕꯗꯣ ꯑꯗꯨꯝꯅ ꯊꯨꯝꯍꯠꯈꯩ ꯅꯨꯡꯁꯤ꯫ ꯃꯔꯤꯁꯨꯕ ꯃꯆꯥꯅ, ꯄꯥꯕꯥ, ꯑꯩꯗꯤꯅꯦ ꯂꯣꯛꯅꯨꯡꯒꯤ ꯏꯁꯤꯡ ꯏꯆꯦꯜꯒꯨꯝ ꯌꯥꯝꯅ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯉꯥꯁꯨꯕꯤ ꯃꯆꯥꯅ, ꯑꯩꯗꯤꯅꯦ ꯄꯥꯕꯥ, ꯑꯉꯥꯎꯕꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯩ, ꯑꯗꯨꯝꯅ ꯏꯄꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕ ꯃꯊꯣꯏ ꯀꯥꯖꯔꯝꯕ ꯃꯄꯥꯗꯣ ꯄꯦꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯥ, ꯑꯩꯗꯤ ꯅꯪꯕꯨ ꯊꯨꯝꯃꯨꯛ ꯅꯨꯡꯁꯤ꯫ ꯄꯦꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯛꯂꯤ꯫ ꯄꯤꯁꯨꯝ ꯑꯅꯤꯃꯛ ꯅꯛꯁꯤꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯦꯟꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯄꯥ ꯅꯨꯡꯁꯤꯕꯕꯨ ꯊꯨꯝꯒ ꯆꯥꯡꯗꯝꯅꯗꯨꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ! ꯑꯩꯅ ꯏꯆꯥꯅꯦꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ꯫
ꯊꯨꯝꯃꯨꯛ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥ ꯆꯠꯇꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯆꯥ ꯄꯦꯅꯨ ꯉꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯦ, ꯃꯥꯕꯨ ꯀꯅꯥꯃꯠꯇꯅ ꯆꯪꯖꯐꯝ ꯄꯤꯕ ꯌꯥꯔꯣꯏ ꯑꯁꯤꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯅꯨꯁꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒ ꯃꯥꯒ ꯂꯝꯕꯥ ꯇꯧꯕꯗꯤ ꯉꯝꯕꯃꯛ ꯅꯠꯇꯕꯅꯤꯅ ꯈꯨꯗꯛꯇ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯦꯅꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯊꯨꯝꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯊꯨꯝ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ? ꯊꯨꯝꯒꯤ ꯃꯒꯨꯟ ꯀꯝꯗꯧꯏ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯜꯂꯒ ꯃꯄꯥꯒꯤ ꯃꯐꯝꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯦꯅꯨꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯁꯨ ꯄꯦꯅꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕꯤ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯂꯝꯗꯝ ꯑꯃꯗ ꯃꯍꯥꯛ ꯂꯩꯈꯤ꯫ ꯃꯆꯦꯝ ꯅꯤꯡꯊꯤꯅꯁꯨ ꯄꯥꯎ ꯑꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯄꯦꯅꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯩ ꯇꯧꯕ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯇꯠꯇꯅ ꯍꯪꯕ ꯑꯃꯗꯤ ꯂꯥꯛꯎ ꯆꯠꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝꯅ꯫ ꯑꯗꯨꯕꯨ ꯄꯦꯅꯨꯁꯦ ꯂꯦꯝꯅ ꯃꯥꯡꯂꯣꯏ, ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯆꯦꯝꯁꯤꯅꯁꯨ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯦꯅꯨꯁꯦ ꯊꯥꯗꯣꯛꯄꯗ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥꯁꯛꯅ ꯅꯧꯀꯣꯜꯂꯛꯈꯤꯕꯤ ꯃꯆꯦꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯅꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ, ꯋꯥꯈꯜ ꯈꯟꯕ ꯍꯩꯕ ꯃꯔꯩ ꯇꯧꯕ ꯀꯟꯕꯗꯨꯅꯗꯤ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯟꯖꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯟꯅ ꯃꯔꯩ ꯇꯧꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯨꯝ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯨꯟꯅ ꯌꯦꯡꯍꯧꯕꯗꯨꯗ ꯃꯍꯥꯛꯅ ꯈꯪꯖꯤꯜꯍꯧꯕ ꯍꯩꯖꯤꯜꯍꯧꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯕꯛꯇ ꯇꯟꯅ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯟꯕ ꯂꯩꯇ꯭ꯔꯦ꯫ ꯇꯟꯕꯗꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯍꯩꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯨꯟꯅꯗꯤ ꯌꯦꯡꯁꯤꯟꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯍꯧꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕꯅꯤꯅ ꯆꯥꯅꯕ ꯄꯣꯠ ꯍꯥꯏꯕ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯊꯟꯇ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯔꯕꯅꯤ, ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯛꯂꯦꯗꯣ꯫ ꯄꯦꯅꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯑꯣꯏ 1,100ꯃꯨꯛꯇꯪ ꯇꯥꯕ ꯈꯨꯟ ꯃꯆꯥ ꯑꯃꯗꯅꯤ꯫ ꯈꯨꯟ ꯑꯗꯨꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯤꯌꯥꯝꯗ ꯍꯧꯅꯕꯤ ꯑꯃꯅ ꯍꯥꯏꯕ ꯋꯥꯗ ꯑꯃꯅ ꯌꯦꯠꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯟ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯃꯊꯟꯇꯅ ꯎꯖꯔꯛꯂꯕꯗ ꯃꯥꯒꯤ ꯃꯆꯦꯝ ꯇꯔꯨꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯕꯨ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯎꯗ ꯑꯁꯨꯝ ꯇꯧꯏ ꯇꯧꯗꯦ, ꯅꯪꯅ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯤꯕ, ꯅꯪꯒꯤ ꯅꯍꯨꯠ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯑꯀꯟꯕ ꯑꯃꯠꯇ ꯃꯉꯣꯟꯗ ꯍꯥꯏꯔꯛꯇꯅ ꯌꯥꯝꯅ ꯀꯦꯅ ꯅꯨꯡꯁꯤꯅ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯦꯅ ꯌꯣꯛꯂꯛꯄ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯔꯨꯔꯒ ꯃꯍꯥꯛꯅ ꯃꯆꯦꯝ ꯇꯔꯨꯛꯄꯨꯗꯤ ꯀꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯄꯥꯅ ꯊꯤꯅ ꯉꯥꯡꯂꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯤꯅ ꯈꯨꯝꯂꯕꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯔꯤ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯂꯥꯞꯅꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦꯗꯣ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤꯗꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ꯫ ꯎꯅꯗ꯭ꯔꯕꯁꯨ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯣꯡꯃꯇ ꯀꯅꯥꯁꯨ ꯑꯩꯗꯤ ꯃꯥ ꯀꯥꯎꯔꯦ, ꯑꯩꯗꯤ ꯃꯥ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯅꯗꯦꯗꯣ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯍꯜꯂꯛꯈꯤꯗꯣꯏꯕꯣꯏꯗ ꯈꯟꯗꯨꯅ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯄꯦꯅꯨ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯊꯕꯛꯅ ꯁꯥꯈꯤ ꯊꯝꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯍꯦꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯍꯤꯡꯕꯒꯤ ꯊꯧꯗꯥꯡ ꯃꯇꯣꯝꯇ ꯂꯧꯖꯕ ꯉꯝꯂꯦꯗꯣ꯫ ꯄꯦꯅꯨ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯍꯥꯟꯅꯗꯤ ꯅꯨꯄꯥꯗꯧꯅ ꯄꯪꯇꯧꯗ ꯇꯧꯕꯗꯨꯁꯨ ꯆꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯝ ꯇꯧꯕꯗꯣ ꯇꯧꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯏꯪꯅ ꯂꯦꯝꯅ ꯂꯩꯗꯨꯅ ꯃꯊꯟꯇꯒꯤ ꯋꯥꯈꯜꯅ ꯃꯊꯟꯇ ꯃꯑꯣꯡ ꯀꯌꯥꯒꯤ ꯊꯧꯔꯥꯡ ꯍꯥꯞꯆꯤꯟꯗꯨꯅ ꯊꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ, ꯃꯔꯝꯗꯤ ꯄꯦꯅꯨꯅ ꯁꯥꯕ ꯊꯨꯝ ꯑꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯕꯗ ꯃꯤꯌꯥꯝꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯌꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯎ ꯈꯪꯍꯜꯂꯕꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯇꯥꯡꯕ ꯊꯨꯝꯒꯤ ꯃꯃꯜ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯊꯨꯝꯅ ꯍꯦꯟꯅ ꯍꯣꯡꯅ ꯐꯪꯂꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯕꯗꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯊꯟꯇ ꯇꯧꯔꯝꯕꯗꯨ ꯃꯤꯌꯥꯝꯅ ꯑꯉꯛꯄꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯗ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯅꯔꯝꯗꯦ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯟ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ
ꯌꯦꯡꯉꯣꯏ ꯄꯦꯅꯨ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯆꯥ ꯑꯁꯤꯗꯗꯤ ꯆꯥꯕ ꯐꯥꯎꯕ ꯂꯦꯝꯂꯦ꯫ ꯊꯨꯝ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯂꯩꯈꯤꯕꯅ 10ꯅꯤ 5ꯅꯤ ꯆꯥꯕ ꯄꯣꯠꯅꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯤꯌꯥꯝ ꯈꯪꯍꯟꯗꯨꯅ ꯈꯨꯟ ꯑꯁꯤꯒꯤ ꯃꯥꯏ ꯑꯣꯏꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯥꯗꯨꯅ ꯌꯣꯟꯁꯤ, ꯅꯪꯁꯨ ꯁꯦꯜ ꯍꯦꯟꯅ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯦꯅꯨꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯑꯍꯜ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯃꯥꯗꯤ ꯈꯨꯗꯛꯇ 9 10 ꯊꯣꯛꯅ ꯈꯟꯗꯨꯅ ꯋꯥꯈꯜ ꯆꯥꯝꯃ ꯈꯟꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯐꯔꯦ ꯏꯄꯜ, ꯏꯄꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯄꯜꯒꯤ ꯋꯥꯗꯣ ꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯤ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯃꯁꯤꯅ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯑꯩ ꯇꯧꯔꯒꯦ ꯏꯄꯜ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯠ ꯂꯥꯎꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯄꯦꯅꯨꯅ ꯈꯨꯟ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯔꯤꯕ ꯊꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯝꯖꯕ, ꯇꯧꯒꯦ ꯍꯩꯒꯦ ꯈꯟꯕ ꯃꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯂꯣ ꯉꯁꯤꯃꯛ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯦꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯆꯥꯎꯅ ꯎꯅꯔꯛꯂꯕ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛꯅ ꯌꯥꯎꯔꯨꯆꯣ ꯏꯕꯨꯡꯉꯣ, ꯌꯥꯎꯔꯨꯆꯣ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯄꯗꯧꯅ ꯇꯧꯔꯦ, ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯗꯣ ꯄꯥꯝꯕꯅ ꯑꯩꯁꯨ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯆꯣꯡꯊꯣꯛꯅꯔꯛꯂꯤ꯫ ꯀꯅꯥꯃꯠꯇꯕꯨ ꯇꯥꯍꯧꯗ꯭ꯔꯦ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ, ꯃꯔꯝꯗꯤ ꯃꯤ ꯌꯥꯝꯖꯗꯕ ꯈꯨꯟ ꯑꯃ ꯑꯣꯏꯕꯅ꯫ ꯄꯦꯅꯨ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ, ꯃꯥꯕు ꯁꯩꯗꯥꯡꯕꯤ ꯑꯃꯒꯨꯝ ꯈꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯥꯖꯕꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯑꯩ ꯏꯊꯟꯇꯒ ꯃꯥꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯃꯥꯅ ꯊꯨꯝ ꯕꯣꯔꯥ ꯑꯃꯃꯝ ꯁꯥꯔꯝꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯗ ꯊꯨꯝ ꯕꯣꯔꯥ ꯂꯤꯁꯤꯡ ꯁꯥꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯃꯊꯪ ꯂꯧꯈꯠꯂꯦꯗꯣ꯫ ꯑꯁꯨꯝ ꯇꯧꯔꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕꯒ ꯋꯥ ꯈꯟꯅꯔꯦ꯫ ꯋꯥ ꯑꯗꯨꯗꯤ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯑꯁꯦ ꯀꯗꯥꯏꯗ ꯊꯥꯁꯤꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯗꯨꯅ ꯋꯥꯔꯦꯞꯅꯗꯨꯅ ꯊꯨꯝ ꯑꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯈꯨꯜꯂꯣꯟꯅꯕ ꯂꯝ ꯀꯌꯥꯗꯁꯨ ꯊꯥꯔꯦꯗꯣ꯫ ꯊꯨꯝꯕꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯦꯝꯅ ꯃꯥꯡꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯑꯁꯨꯝ ꯄꯥꯝꯕ ꯍꯦꯟꯒꯠꯅꯔꯦ꯫ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯨꯝ ꯑꯗꯨꯗꯕꯨ ꯊꯤꯅꯕ ꯄꯥꯝꯕ ꯑꯃꯗꯤ ꯅꯣꯡꯃꯗ ꯀꯥꯡꯄꯣꯠ ꯃꯁꯤꯡ ꯈꯪꯗꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯟꯕ ꯍꯧꯅꯔꯛꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯇꯧꯔꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯁꯦꯜ ꯃꯁꯤꯡ ꯈꯪꯗ ꯐꯪꯂꯕꯗ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ, ꯑꯃꯗꯤ ꯐꯨꯔꯥ ꯗꯣꯂꯥꯟ ꯀꯌా ꯁꯥꯟꯅꯗꯨꯅ ꯑꯆꯧꯕ ꯈꯨꯟꯖꯥꯎ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯈꯨꯟ ꯑꯃ ꯑꯣꯏꯔꯛꯂꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯔꯛꯂꯕ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯄꯦꯅꯨꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ, ꯌꯥꯝꯅ ꯄꯤꯛꯅ ꯃꯤꯅ ꯃꯁꯛ ꯏꯈꯪ ꯈꯪꯕꯤꯗꯅ ꯂꯩꯔꯛꯂꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯒꯤ ꯄꯥꯎ ꯄꯨꯝꯕꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯇꯥꯟꯅꯔꯕꯅꯤ꯫ ꯃꯆꯦꯝꯁꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯁꯨ ꯇꯥꯔꯤ, ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯄꯥꯎ ꯄꯨꯝꯕ ꯆꯤꯠꯊꯕ ꯂꯩꯇ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤꯀꯌꯥ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯦꯅꯨꯒꯤ ꯊꯨꯝꯇꯕꯨ ꯂꯣꯏꯅꯃꯛ ꯄꯥꯝꯅ, ꯑꯗꯨꯒ ꯄꯦꯅꯨꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯗꯤ ꯁꯅꯥꯒꯨꯝ ꯂꯨꯄꯥꯒꯨꯝ ꯄꯨꯝꯂꯪꯂꯪꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯦꯅꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯄꯨ ꯆꯦꯕꯥꯎ ꯊꯥꯗꯨꯅ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯄꯦꯅꯨꯅ ꯆꯥꯛ ꯀꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯕ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯆꯠꯅꯤꯡꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯕꯥꯎ ꯑꯁꯤꯗ ꯅꯨꯃꯤꯠ ꯊꯕꯥꯟ ꯊꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯆꯠꯅꯤꯡꯅ ꯈꯣꯏꯔꯥꯡꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯊꯧꯁꯤꯡ ꯑꯗꯣ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯅꯨ ꯅꯤꯡꯊꯧ ꯑꯃꯒ ꯆꯥꯡꯗꯝꯅꯕꯗ ꯅꯣꯞꯇ꯭ꯔꯕ ꯅꯤꯡꯊꯧꯅ ꯃꯥꯏꯊꯤꯍꯧꯔꯒꯗꯕ ꯃꯔꯜ ꯃꯊꯨꯝꯅꯤ ꯄꯩꯔꯤꯕꯁꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯂꯕ ꯄꯨꯀꯩ ꯂꯪꯒꯩ ꯂꯦꯞꯁꯤꯟꯗꯨꯅ ꯂꯝ ꯇꯨ ꯐꯥꯎꯕ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯛ ꯁꯟꯗꯣꯔꯛꯄꯗ ꯅꯠꯇꯅ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯕꯅꯤ꯫ ꯄꯦꯅꯨ ꯅꯨꯡꯗꯥꯡ ꯑꯃꯗ ꯊꯨꯝ ꯁꯥꯐꯝꯗ ꯆꯪꯂꯛꯏ꯫ ꯊꯨꯝ ꯁꯥꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯡꯁꯥꯅ ꯌꯥꯛꯈꯩ ꯁꯥꯔꯕ ꯀꯥꯂꯦꯟ ꯊꯥꯗ ꯅꯈꯣꯏ ꯊꯕꯛ ꯁꯨꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯩꯁꯨ ꯁꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫
ꯁꯨꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯃꯇꯪꯗꯤ ꯊꯕꯛ ꯂꯦꯞꯂꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯔꯁꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯂꯝ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯂꯧꯁꯤꯜꯂꯤꯕ ꯑꯁꯤꯗ ꯎ ꯋꯥ ꯀꯌꯥ ꯍꯩ ꯂꯩ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯌꯥꯕ ꯃꯤꯒꯤ ꯂꯝꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯂꯝ ꯀꯣꯏꯖꯔꯛꯄꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯃꯑꯣꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯝꯒꯠꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯄꯦꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯇꯧꯁꯤ ꯑꯗꯨ ꯐꯩ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯂꯝ ꯑꯃꯕꯨ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯛꯇꯅ ꯅꯪ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦ ꯃꯤꯌꯥꯝ ꯆꯪꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯆꯪꯏ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯄꯦꯅꯨꯒꯤ ꯊꯧꯑꯣꯡ ꯈꯨꯗꯤꯡꯗ ꯈꯪꯂꯕ ꯈꯨꯟ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯁꯤ ꯄꯥꯡꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯕꯥꯎ ꯊꯥꯗꯨꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯊꯥꯅꯤꯜꯗ ꯅꯨꯃꯤꯠꯅ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯄꯨ ꯌꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯠꯅꯤꯡꯗꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯥꯎꯕ ꯍꯟꯗꯛꯀꯤ ꯆꯦꯕꯥꯎ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ ꯃꯗꯨꯗ ꯄꯦꯅꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ ꯃꯆꯥ ꯀꯧꯕꯅꯤꯅ ꯃꯥꯁꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯂꯝꯗꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯀꯝꯗꯧꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯝꯅ ꯃꯥꯒꯤ ꯊꯤꯔꯕ ꯃꯨꯔꯕ ꯃꯔꯩꯇ ꯇꯧꯒꯟꯕ ꯃꯆꯥꯅ ꯀꯝꯗꯧꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯈꯪꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯈꯔ ꯍꯦꯟꯒꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯥꯒꯤ ꯃꯆꯥ ꯏꯇꯣꯝ ꯇꯣꯝꯕꯤꯅꯤ ꯃꯥꯕꯨ ꯈꯔ ꯊꯤ ꯈꯔ ꯃꯨꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕ ꯑꯗꯨꯅ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤನ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯑꯅꯥꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯉꯁꯤꯗꯤ ꯌꯧꯔꯛꯂꯦꯗꯣ ꯀꯥꯂꯦꯟ ꯊꯥꯒꯤ ꯊꯥꯅꯤꯜꯒꯤ ꯃꯇꯝ ꯑꯁꯣꯝꯗꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ 5ꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯏꯆꯥꯁꯥ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯂꯝꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯈꯣꯏꯒꯤꯅ ꯅꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯄꯦꯅꯨꯅ ꯆꯥꯛ ꯀꯧꯔꯤ ꯑꯩꯅ ꯆꯥꯛ ꯀꯧꯔꯤꯕ ꯑꯁꯤ ꯆꯠꯈꯤꯕꯗ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯟ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯒ ꯏꯅꯥꯏ ꯑꯃꯠꯇꯁꯨ ꯂꯣꯏꯅꯈꯤꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ 5ꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯂꯩꯕꯥꯛ ꯑꯁꯤ ꯃꯔꯥ ꯆꯦꯠꯅ ꯉꯥꯛꯂꯝꯃꯨ ꯅꯤꯡꯊꯧ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯅꯨ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯅꯥꯏ ꯂꯣꯏꯅꯗꯨꯅ ꯆꯠꯇ꯭ꯔꯤꯕꯅꯣ ꯄꯥꯕꯗꯤ ꯑꯍꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯕꯁꯨ ꯉꯝꯈꯤꯗ꯭ꯔꯥ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯇ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯈꯨꯕꯝꯇ ꯃꯤꯍꯧꯗꯨꯅ ꯂꯩꯕꯥꯛ ꯁꯥꯁꯣꯟ ꯇꯧꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯗꯨꯅ ꯃꯄꯥ ꯃꯃꯥꯕꯨ ꯍꯥꯠꯈꯤꯕ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯍꯧꯖꯤꯛꯁꯨ ꯃꯁꯥꯒꯤꯗ ꯈꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯌꯦꯡꯉꯣꯏ ꯏꯆꯥꯁꯥ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯀꯅꯥꯁꯨ ꯂꯣꯏꯅꯗꯅ ꯆꯠꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯩ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯁꯒꯣꯜ ꯅꯤꯡꯊꯤꯅ ꯊꯧꯕ ꯉꯝꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯅꯥꯎꯅꯨꯄꯤ ꯄꯦꯅꯨꯅ ꯊꯥꯔꯛꯂꯤꯕ ꯆꯦꯕꯥꯎ ꯑꯁꯤꯗ ꯃꯅꯥꯏ ꯂꯣꯏꯅꯔꯛꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯦ ꯃꯇꯣꯝꯇ ꯂꯥꯛꯆꯅꯕꯒꯤ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯑꯩ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯣꯏꯗ ꯍꯥꯏꯔꯝꯕꯅꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯄꯥꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥ ꯇꯥꯅꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯁꯤꯔꯥ ꯍꯧꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯄꯦꯅꯨꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯀꯝꯗꯧꯅ ꯃꯥꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯗꯨꯒ ꯊꯨꯝ ꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯝꯗꯧꯕꯖꯥꯠꯅꯣ ꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇꯁꯨ ꯈꯣꯏꯖꯪꯅ ꯇꯧꯈꯤꯗꯕ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯀꯔꯤꯁꯨ ꯍꯩꯇꯕ ꯃꯥꯅ ꯀꯝꯗꯧꯅ ꯂꯦꯜꯂꯝꯒꯅꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤ ꯑꯃꯅ ꯄꯤꯔꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯟꯗꯅ ꯃꯆꯥ ꯃꯌꯥ ꯂꯤꯡꯗꯅ ꯂꯩꯔꯒ ꯊꯨꯝ ꯑꯗꯨ ꯁꯥꯃꯤꯟꯅꯔꯤꯕ ꯖꯥꯠꯂꯥ ꯑꯃꯅ ꯑꯃꯨꯛ ꯄꯥꯜꯂꯝꯃꯣꯏꯗ ꯏꯅꯥꯎ ꯑꯇꯣꯝꯕꯤꯕꯨ ꯃꯁꯛ ꯈꯪꯗꯕ ꯇꯧꯅꯨ ꯀꯩꯗꯧꯉꯩ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯀꯩꯁꯨ ꯇꯔꯥꯏꯅ ꯃꯌꯨꯝ ꯄꯥꯜꯂꯝꯃꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒ ꯀꯥꯏꯅꯔꯤꯕꯁꯦ ꯆꯍꯤ ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯃꯥ ꯍꯧꯖꯤꯛꯇ ꯃꯄꯨꯡ ꯃꯔꯩ ꯐꯥꯕꯇ ꯉꯥꯏꯔꯝꯈꯤꯒꯅꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨꯗꯤ ꯌꯦꯡꯅꯤꯡꯉꯤꯀꯣ ꯏꯅꯥꯎꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯑꯃꯗꯤ ꯀꯨꯏꯅ ꯂꯥꯞꯅꯈ꯭ꯔꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥ ꯁꯛꯇꯨꯅ ꯅꯥꯎꯀꯣꯜꯂꯝꯕ ꯃꯆꯦꯝꯁꯤꯕꯨꯁꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯄꯤꯔꯣꯏꯅꯕ ꯋꯥꯍꯪꯀꯌꯥ ꯑꯃꯅ ꯑꯃꯗ ꯍꯪꯅꯗꯨꯅ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯅꯤꯡꯁꯤꯡꯕ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯀꯅꯥꯅ ꯀꯅꯥꯕꯨ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯊꯦꯝꯒꯅꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯈꯠꯅꯔꯣꯏ
ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯅꯈꯤꯕ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯗꯅ ꯊꯅꯝꯕ ꯊꯕꯛ ꯀꯌꯥ ꯃꯆꯦꯝꯁꯤꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯃꯗꯤ ꯅꯣꯡꯃꯇ ꯑꯀꯟꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯊꯤꯅ ꯐꯨꯗꯨꯅ ꯋꯥꯔꯛꯇꯕ ꯑꯃꯁꯨꯡ ꯐꯖꯕ ꯋꯥꯍꯩꯅ ꯌꯣꯝꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯤ ꯃꯆꯦꯝꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯕꯅꯤꯅ ꯋꯥꯈꯜ ꯃꯄꯨꯡ ꯂꯣꯏꯅ ꯐꯥꯅꯔꯕꯅꯤ, ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦꯗꯣ꯫ ꯅꯨꯡꯁꯤꯅ ꯂꯥꯞꯅꯈꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯂꯕꯁꯤꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯑꯃꯁꯨꯡ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯍꯌꯦꯡ ꯃꯄꯥꯅ ꯆꯠꯄꯗ ꯂꯣꯟꯅ ꯏꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯦꯝꯒꯤ ꯈꯨꯟ ꯑꯗꯨꯗꯁꯨ ꯌꯧꯔꯛꯂꯁꯤ ꯍꯥꯏꯅꯗꯨꯅ ꯌꯥꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯅꯕ ꯐꯤꯔꯣꯜ kaya ama yomsinduna amadi aronba fijet kaya sechinduna sem saduna tumba saraga lumduna lainakre. Asumna nongale puk haugatuna ningthau khongsanaba thaurang pumba mathanta taujare amadi masu phajaba pijol set chaduna masagi manakta khongsankre. Mahakna chatkibada lumduna laiba machasing aduna loina uhore aduga makhoisu punna thoknarakle aduga hainare pabasi khulai amata paidana mathanta poyom amakak paiduna chatkrise yaroi aikhoi khulai khara paisinduna inarasi haiduna makhoi matung inarakle. Asumna makhoi pumnamak khongsankre. Atay atopa lamgi ningthau singchu loinamak magi leijaba potchai penuda khudol tamnaba amadi sana lupa kaya yomduna khongsalakle. Asumna asum lam kayagi ningthau sing ado ayamba yoksanarakle. Somdana penugi kun adugi miyam sing aduna sana thaknaba amadi ningthau mayam hek thunglabada utkadaba mana haijaba mahay masing thang ta jagoi isai amadi makhutna saba potchai ugi oiba potlamsing utkadabagi sem sanari. Adubu thum sabagi mawong matau asidi makhoigi khungi maharani gumna paliba mamitta uba ishor gumna khanjariba penugi ayaba yaudabana masimadi uttaba haiduna yanaduna laikre. Asumna asum lakpana makhoigi mapa ningthau yorakle. Asomdana masiem ningsing kun adugi ningthau ado khudakta chatnaba langnaringai ningthau adu tumba haudoknaruba matamda ningthau ado thawai mangle haibase khangnari. Maduda nungaitabana pik thalaba miyam ado moigi chak kaubugi thauram ado loina ngaihak kaunarure. Adubu miyam aduna chibon ngangnarakle. Aikhoina asumna ningthaugi thauram pumba tauduna lairabadi aikhoigi ningthau ase sire aikhoigi leibak sigi oina ningthau laikre. Asumna haihobana phatra. Asumna wafam kaya mana apamba mawongda mana ngangningba wa mayam ama ngangnarakpa hauredo. Amana ngangi, amana tadi, amana hai, amana laude, asumna yetnaduna lairedo. Asumdana penugi kungi kunjasing aduna laibak amagi ningthau amakhaktamak ngairi haiduna ngainaringai matam aduda khanghaudana kanna thauduna lakpa sagolgi makhol ama tarakle. Aduga mafam aduda thunglari. Haujikta thungliba ningthau adudi karisu purakte. Tairen mana achauba amakhakti makokta thetpoi kariboi tauduna laklami. Atay atopa lamgi ningthau mayamnadi kharadi ngai adubu atopa leibaki chatnabi oiramgani. Asumna karisu khandana lainakre. Amana amabu masak khangnadabagum haibadi hana ningthau oiramba kaya machana sinkiba yaw manaw nupana sinkiba yaw asumna masak amata khangnadabagini adubu sinadriba haibabu ahal matam oiraba ningthau khubam konduna laiba thongamba khaktani kuina ningthau oiribasi. Adugisu matakta mahakti machanupi ngakta taret pokpani masina chauraba maram ama oiraga amadi mayamba manaw laitabana mathanta poklamba maramsing asina thongambana kuina sangna ningthau oiribani. Asina makhoi kana matana ningthausing asibu kanano khangnadribani. Asumna ningthau mayam ado sakhak maikhaknana magi maraibaktagi purakpa potchai ado kudol tamlami penugi mafamda. Penubu uningbada ngauraba mapa ningthauna atopa leibaki ningthauga khutchoknaduna wahang paukhum tawbado sangmalle mahakna mangak thangatuna yengbada penudubu kadaida lairibano haiduna ta yengjarami. Penudo yamna phajaraba pijol masanana set chaduna haibadi yeksinba taisinba yaudana taru tanana murang tauraba kuchu lek launa jum tariba samlang koiraunaraba pazomlaba misna koidanaraba maithong tathot laba hakchang amadi piktak tauba nganglap tauraba chimbaldagi nungsiraba wahai kayaga loinana lakliba magi khul aduda thunglariba ningthau mayam adubu taram okli. Magi phajaraba wahai kayada ngauraba naha oiriba ningthau kayadi thamoi sumhatkre.
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯕꯠ ꯀꯛꯂꯤꯕ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯇꯥꯔꯤꯕ ꯁꯥꯏꯀꯛ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯍꯦꯟꯅ ꯊꯧꯗꯥꯡ ꯂꯧꯕꯒꯨꯝ ꯇꯧꯔꯤꯕ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯣ ꯃꯌꯥ ꯀꯥꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯊꯧ ꯊꯧꯉꯝꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯁꯤꯗ ꯋꯥ ꯉꯥꯡꯂꯤꯕ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯄꯦꯅꯨꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯁꯥꯒꯤꯇ ꯈꯟꯗꯨꯅ ꯑꯣꯏꯖꯕꯇ ꯇꯥꯟꯕ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯆꯔꯥꯡꯅꯗꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯊꯑꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯦꯅꯨ ꯊꯣꯛꯂꯛꯄ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯆꯥꯛ ꯇꯥꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯕꯗ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯎꯇꯤ ꯊꯣꯡꯕ ꯑꯁꯤꯃꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯐꯝꯂꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯄꯦꯅꯨꯅ ꯆꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯐꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯆꯥꯔꯒ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯉꯁꯥꯏ ꯑꯉꯟꯕꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕ ꯍꯩꯕ ꯃꯔꯩ ꯇꯧꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯥꯕꯨ ꯎꯍꯟꯗꯅ ꯃꯄꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯄꯦꯅꯨꯗꯤ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯝ ꯁꯥꯡꯅ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄꯒ ꯃꯆꯥꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯥꯐꯝ ꯇꯨꯝꯐꯝ ꯈꯪꯗꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯛꯂꯕ ꯃꯄꯥ ꯑꯗꯨꯗꯤ ꯆꯥꯔꯨꯕ ꯈꯨꯗꯤꯡꯃꯛ ꯏꯆꯝꯗ ꯆꯝꯂꯤ꯫ ꯉꯥ ꯊꯣꯡꯕ ꯆꯥꯔꯨꯏ ꯆꯝꯂꯤ, ꯏꯔꯣꯟꯕ ꯆꯥꯔꯨꯏ ꯆꯝꯂꯤ, ꯍꯌꯥꯏ ꯊꯣꯡꯕ ꯆꯥꯔꯨꯏ ꯆꯝꯂꯤ, ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯔꯨꯏ ꯆꯝꯂꯤ, ꯀꯥꯡꯍꯧ ꯆꯥꯔꯨꯏ ꯆꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯥꯔꯨꯕ ꯑꯦꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯆꯝꯂꯕꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯤꯡꯊꯧꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯁꯤ ꯍꯥꯎꯇꯦ, ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯒꯗꯕꯁꯨ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯍꯥꯎꯅ ꯄꯨꯡꯖꯥꯗ ꯆꯥꯅꯕ ꯑꯃꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯃꯥꯅ ꯊꯣꯛꯄ ꯍꯥꯎꯅ ꯆꯥꯅꯕ ꯑꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯔꯤꯅꯣ ꯃꯈꯣꯏꯗꯤ ꯆꯝꯗꯕ ꯖꯥꯠꯂꯥ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯆꯥꯔꯤꯕꯁꯦ ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯑꯁꯨꯝꯇꯧꯗꯨꯅ ꯆꯥꯛ ꯇꯣꯛꯅꯔꯤ꯫ ꯅꯤꯡꯊꯧ ꯊꯧꯉꯝꯕꯗꯤ ꯑꯃꯠꯇ ꯆꯥꯗꯕꯗꯣ ꯏꯀꯥꯏꯕꯅ ꯑꯃꯁꯨꯡ ꯂꯥꯝꯕꯅ ꯆꯝꯐꯨꯠ ꯑꯗꯨꯒ ꯆꯥꯛ ꯆꯒꯪ ꯑꯗꯨꯒ ꯐꯨꯠ ꯈꯔ ꯆꯥꯁꯤꯜꯂꯒ ꯃꯌꯥꯝ ꯍꯧꯒꯠꯅꯈꯤꯕ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯃꯍꯥꯎ ꯑꯃꯠꯇ ꯈꯪꯍꯧꯗꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯄꯣꯊꯥꯅꯔꯦ꯫ ꯑꯗꯨꯒ ꯖꯒꯣꯏ ꯏꯁꯩ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯍꯩꯁꯤꯡꯕ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ ꯂꯦꯛꯄꯤꯔꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯌꯥꯝ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯍꯟꯅꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯦꯅꯨꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯇꯥꯔꯕꯗ ꯑꯃꯗꯤ ꯃꯤꯅꯣꯛ ꯈꯔ ꯈꯖꯤꯛꯇ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥ ꯄꯦꯅꯨꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯗ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯝꯃꯤ꯫ ꯏꯁꯨ ꯈꯔ ꯏꯀꯥꯏꯔꯦ, ꯃꯔꯝꯗꯤ ꯌꯥꯝꯅ ꯊꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯀꯝꯗꯧꯅ ꯐꯖꯕꯗꯤ ꯅꯠꯇꯕ, ꯀꯨꯆꯨ ꯉꯧꯗꯨꯅ ꯂꯝ ꯉꯥꯟꯕꯁꯨ ꯅꯠꯇꯕ ꯃꯨꯁꯤꯟ ꯃꯨꯕꯤ ꯑꯊꯤꯕꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟꯇꯅ ꯌꯣꯝꯗꯨꯅ ꯃꯨꯔꯪ ꯇꯧꯕ ꯀꯨꯆꯨ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯁꯥꯒꯠꯂꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯂꯤ ꯎꯔꯤꯕ ꯄꯦꯅꯨꯅ ꯃꯥꯁꯨ ꯎꯅ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯕꯨ ꯆꯥꯛ ꯀꯧꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯀꯔꯤ ꯑꯃꯠꯇꯒꯤ ꯅꯠꯇꯦ, ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯦ ꯎꯠꯀꯦ, ꯃꯤꯌꯥꯝ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯂꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯈꯪꯂꯦ, ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯄꯦꯅꯨꯅ ꯍꯧꯅ ꯂꯥꯎꯅ "ꯄꯥꯕꯥ, ꯅꯪꯅ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯊꯨꯝ ꯑꯃꯠꯇ ꯊꯥꯛꯇ꯭ꯔꯤꯕꯁꯦ ꯑꯩꯅꯅꯤ꯫ ꯊꯑꯣꯏꯅ ꯄꯥꯕ ꯈꯛꯇꯒꯤ ꯆꯥꯂꯨꯛꯇ ꯊꯨꯝ ꯑꯃꯠꯇ ꯊꯥꯛꯇ ꯁꯦꯝꯍꯟꯖꯕꯅꯤ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯄꯥꯕꯥ꯫ ꯑꯩꯅ ꯄꯥꯕꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯦꯟꯁꯥꯡ ꯊꯣꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯆꯜ ꯑꯁꯦ ꯑꯁꯤꯒꯨꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯄꯥꯕꯗ ꯇꯥꯛꯆꯕꯗꯤ ꯅꯠꯇꯦ ꯄꯥꯕꯥ"꯫ ꯑꯁꯨꯝꯅ ꯃꯔꯩꯒꯤ ꯃꯑꯣꯡꯗ ꯃꯔꯧ ꯂꯩꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯧꯅ ꯂꯥꯎꯅ ꯈꯨꯝꯂꯛꯏ꯫ "ꯏꯄꯥꯒꯤ ꯄꯦꯅꯨ, ꯁꯛꯊꯤꯕꯤ, ꯏꯄꯥ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯅꯪꯅ ꯏꯄꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ"꯫ ꯑꯁꯨꯝꯅ ꯈꯨꯃꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯆꯥ ꯀꯧꯗꯨꯅ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯑꯃꯗꯤ ꯆꯦꯖꯦꯠ ꯆꯦꯠꯅ ꯊꯥꯒꯣꯟꯅꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯗ ꯃꯆꯥꯅꯨꯄꯤ ꯁꯛꯊꯤꯕꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯆꯦ ꯃꯉꯥꯃꯛ ꯄꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤꯌꯦ, ꯌꯦꯡꯒꯦꯔꯥ ꯄꯥꯕꯥ"꯫ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯃꯔꯧ ꯂꯩꯅ ꯋꯥ ꯉꯥꯡꯂꯤ꯫
ꯑꯁꯨꯝꯅ ꯇꯥꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯟꯅ ꯏꯅꯔꯛꯈꯤ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯃꯁꯨꯡ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯁꯦꯟꯅꯗꯨꯅ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯃꯄꯥꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯤ ꯃꯥꯟꯕ ꯑꯔꯣꯟꯕ ꯐꯤꯖꯦꯠ ꯁꯦꯠꯄ ꯅꯨꯄꯥ ꯃꯥꯟꯕ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯃꯃꯥꯏ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯆꯦ ꯃꯉꯥ ꯑꯗꯣ ꯂꯣꯟꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯒ ꯃꯅꯥꯎ ꯄꯦꯅꯨꯕꯨ ꯌꯦꯡꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯅꯗꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯈꯔ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯄ ꯉꯥꯏꯈꯤꯕ ꯑꯗꯣ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯊꯦꯡꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯧꯅꯗꯨꯅ ꯂꯩꯔꯝꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯆꯦ ꯑꯣꯏꯔꯤꯕ ꯃꯃꯥ ꯁꯛꯂꯕꯤ ꯅꯤꯡꯁꯤꯡꯕꯨ ꯃꯃꯤꯡ ꯃꯊꯥ ꯄꯟꯗꯨꯅ ꯑꯩꯒꯤ ꯏꯆꯦꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯕꯗ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯁꯥ ꯃꯎ ꯇꯨꯞ ꯇꯨꯞ ꯂꯥꯎꯕ ꯅꯨꯄꯥ ꯑꯃ ꯃꯀꯣꯛꯇ ꯇꯥꯏꯔꯦꯟ ꯃꯅꯥꯑꯣꯏ ꯀꯔꯤꯑꯣꯏ ꯊꯦꯠꯂꯒ ꯏꯀꯣꯟ ꯀꯣꯟꯅ ꯌꯧꯔꯛꯈꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯊꯣꯔꯛꯂꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯇꯣꯝꯕꯥꯕꯨ ꯀꯧꯏ, ꯑꯩ ꯅꯤꯡꯁꯤꯡꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯃꯗꯤ ꯑꯩꯗꯤ ꯅꯤꯡꯊꯧ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤꯁꯨ ꯑꯁꯦꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯗꯣ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯔꯕꯁꯨ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞꯅꯔꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯤꯗꯨꯅ ꯆꯥꯛꯂꯦꯟ ꯑꯁꯦ ꯆꯥꯕ ꯂꯥꯛꯂꯣꯏ ꯍꯥꯏꯔꯕꯗꯤ ꯃꯤꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯡꯃꯤꯟꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯊꯧꯅꯥ ꯐꯕ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯒꯗꯕ ꯀꯅꯥꯅꯣ ꯆꯣꯡꯊꯣꯔꯛꯂꯣ ꯍꯥꯏꯔꯕꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯑꯃꯠꯇꯅ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯈꯤꯅꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯊꯦꯡꯅ ꯌꯧꯗꯨꯅ ꯆꯠꯂꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯑꯇꯣꯞꯄ ꯂꯝ ꯀꯌꯥꯒꯤ ꯅꯤꯡꯊꯧꯒꯤ꯫ ꯑꯁꯤ ꯀꯤꯖꯕꯅ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯇꯣꯝꯕꯥꯕꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯑꯩ ꯆꯠꯀꯦ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯃꯊꯛꯇ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯃꯀꯣꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯁꯥꯈꯤ ꯊꯝꯗꯨꯅ ꯑꯩꯅ ꯀꯣꯛꯇ ꯍꯥꯞꯂꯤꯕ ꯇꯥꯏꯔꯦꯟ ꯑꯁꯤꯅ ꯀꯦꯟꯗꯨꯅ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯛꯂꯕꯗꯤ ꯑꯩꯕꯨ ꯃꯥꯏꯊꯤꯔꯦ ꯑꯇꯣꯞꯄ ꯅꯤꯡꯊꯧꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯥꯠꯈ꯭ꯔꯦ ꯈꯪꯂꯣ ꯑꯗꯨꯒ ꯑꯩ ꯁꯤꯗ꯭ꯔꯒꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯦꯠꯇꯨꯅ ꯍꯜꯂꯛꯀꯅꯤ ꯑꯩ ꯁꯣꯏ ꯉꯥꯝꯗꯅ ꯆꯥꯛꯂꯦꯟ ꯑꯗꯣ ꯆꯥꯕꯗ ꯑꯩꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯊꯧꯗꯥꯡ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯇꯣꯝꯕꯥꯕꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯁꯤꯡ ꯄꯨꯊꯣꯔꯛꯂꯣ ꯉꯁꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕꯅ ꯈꯨꯝꯂꯛꯏ꯫ ꯇꯣꯝꯕꯥꯕꯨꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯁꯟꯗ꯭ꯔꯤꯉꯩꯗ ꯄꯨꯔꯛꯀꯦ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞꯇ ꯎꯐꯨꯜꯅ ꯌꯣꯝꯂꯤ ꯌꯥꯡꯅ ꯊꯧꯈꯤꯕꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡ ꯄꯨꯔꯛꯄ ꯉꯥꯏꯅꯔꯤ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯍꯦꯜꯂꯕꯗ ꯅꯤꯡꯁꯤꯡꯕꯨ ꯄꯨꯔꯛꯂꯤ꯫ ꯃꯥꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯁꯤꯡꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯁꯒꯣꯜ ꯊꯛꯇ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯌꯥꯡꯅ ꯊꯧꯔꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄꯗ ꯅꯤꯡꯁꯤꯡꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯂꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯅꯁꯨ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯅꯤꯡꯁꯤꯡꯕꯨ ꯄꯨꯈꯤ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯍꯧꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯣꯝꯕꯥꯕꯨ ꯅꯤꯡꯁꯤꯡꯒ ꯂꯣꯏꯅꯅ ꯌꯧꯔꯛꯂꯤ꯫ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯆꯦꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯊꯣꯛꯂꯕ ꯁꯛꯇꯝ ꯑꯃꯗꯤ ꯐꯖꯕ ꯍꯦꯟꯒꯠꯂꯝꯂꯕ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯦꯒꯤ ꯁꯛꯇꯝ ꯎꯕꯗ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅ ꯑꯃꯅ ꯑꯃꯕꯨ ꯀꯣꯟꯅꯗꯨꯅ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯃꯌꯥꯝꯗꯣ ꯑꯁꯨꯝꯅ ꯌꯦꯡꯂꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯞꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯗ ꯍꯦꯟꯅ ꯏꯀꯥꯏꯔꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯟ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯔꯕ ꯃꯍꯥꯛꯅ ꯉꯛꯆꯥꯎ ꯊꯦꯛꯈꯤꯕ ꯑꯃꯗꯤ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯄꯨꯟꯁꯤꯗ ꯃꯄꯥ ꯃꯃꯥ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯃꯥ ꯈꯛꯇꯒꯤ ꯈꯜꯂꯨꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯃꯇꯣꯝꯇ ꯐꯨꯟꯒꯠꯆꯔꯛꯇꯨꯅ ꯃꯥꯅ ꯇꯧꯔꯨꯕ ꯃꯥꯅ ꯐꯪꯖꯩ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯈꯨꯠꯂꯥꯏꯅ ꯈꯨꯠ ꯊꯥꯗ꯭ꯔꯕꯁꯨ ꯐꯖꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯁꯤꯅ ꯃꯊꯟꯇ ꯍꯨ ꯑꯣꯏꯖꯗꯨꯅ ꯈꯨꯗꯛꯇ ꯋꯥꯟꯊꯔꯛꯇꯨꯅ ꯊꯋꯥꯏ ꯃꯥꯡꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈ꯭ꯔꯤ꯫ ꯃꯆꯥꯁꯤꯡꯅ ꯄꯦꯟꯅꯕ ꯃꯑꯣꯡꯗ ꯊꯧꯅꯤꯖꯈ꯭ꯔꯤ꯫ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯅꯤꯡꯊꯧ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯅꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯂꯩꯇꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯦ ꯇꯥꯔꯤ꯫ ꯃꯗꯨꯗ ꯅꯤꯡꯁꯤꯡꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯃꯅꯥꯅ ꯀꯦꯜꯂꯛꯇꯕ ꯁꯣꯏꯔꯛꯇꯕ ꯑꯗꯨꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯍꯥꯏꯅꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯤꯇꯝꯕꯥꯜꯁꯤꯡꯅꯁꯨ ꯄꯤꯅꯤꯡꯗ ꯅꯤꯡꯊꯧꯒꯤ ꯐꯝ ꯊꯤꯟꯗꯣꯛꯇꯨꯅ ꯇꯣꯝꯕꯥꯕꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫
ꯃꯄꯥꯒꯤ ꯂꯩꯕꯥꯛꯇꯅ ꯃꯆꯦ ꯃꯉꯥꯅ ꯑꯃꯁꯨꯡ ꯄꯦꯅꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯅ ꯄꯦꯅꯨꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯈꯤ꯫ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯙꯥꯔꯥ ꯅꯂꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫